Hello everyone, welcome back to my YouTube channel. Mayam ngasigi video sidi agi home tour oina tawrani. Mayam isagi yumbudi natte ko isagi asengba yumbudi natte agi quarter ni abako mayam nasu sum hangbire abako message ta je kaida lege kari kara sum hangay ko ado ngasi do ay home tour oina sum tawrage mayam aduga ko ngasi video sigadi ay sige se kari quarter no dodi ta aroge mayam guest tawraga comment tawro ko karamba qtrMali karamba service ki qtrMali na ko ado okay tawro guest tawro ay mathangi hojik ko ay se atopa quarter ma da ship tawre ba ko oire ba ko adugi new home tour taw matam ay mayam da khanganjarage kari quarter no ay ko ado adugi manung do mayam guest tawraga ingonda comment harao aduga mayam home tour tawbagi maram sina ko mayam dai haidokra mane ahan da ko quarter se ship taw dore na ko do kari gi taw do no do sum mayam sum hairage ko marakta aduga sum leirambani na ko mayam isagi khutna aina yam nungsi da leijaba khati do decoration taw bani ba ko aina sum haijaba khajaba do mayam aina sum decoration tawraga leiramba kanoni na yum hairage ko yum ni na ko nungsi ba phawi mayam hayeng ko na sum aina video si yeng na ba memory mo oina ba haina ko aina video semjabani adudi haurasi asige khoi gi enter taw dunya ba ko mayam main gate ni abase agi hangdok baga sige se mayam hall area leire hall area arsu yare living room jahama do smaina enter taw baga asigi room se mayam aina guest lakpa mama sumko moi laga phamanaba room se me abako sida sida khogi dining table achouba ma smaina pi abako asigi sarkari ni asigi se chair ani hum supire doina chair sing ke loina khali thamodo chair cover kari ka sidi me ai ni ko ado khali thamodo phajade ai nai na ko cover kari ka se hapchalamina yeng matam da su phajare dana ko aduga sigi wall siga naina sigumba haidi frame khara thetle frame se kaino habada namaste, welcome to our home. May all who enter as guests live as friends. Asigi magi keno se mayak se ena yamna pamba ko aduna guest lakpa sing na su paba de khogi puning duga nungai fawi na ko mayam asigum se paraga aduna isiga thetle daga chapmana na som site na painting ko khogi uchek ki painting do adugi do smaina thetle mayam khara room je mamme ba ko aina matam duga light on ta hoda ba ko yum se hongdok pagi zu matam yaurabani ama ko ise hayeng se hong do rai ba duga ina agi kok siga lakpa ise se hong mamang da hom to mata hoge hayeng ko na memory so ina ba na ko asidana khogi plant khara asum thame ko yamna kanaba plant matani mayam aina thami base mathaktana snake plants thame makha sigana money plant, spider plant asigi plants se mayam khod yam kanaba piba 24 hours oxygen piba plant matani yamna hakchang de su plant se yamna faidana ko mayam aduga decoration ki damakta su plant thabase yum se yam phajai aduga akoigi ko khangde mayam aigi sumamon da ko plan sing se uraga ko akoigi mamon se ki matik santi phangan ba positivity ohen ba ko adu ki khangde ayam pamjai aduna ai ayam ba plant yamna pami ado mapan da di leibani na mayam yamna yumda isagi yumda oradi yamna thaning makai thaba yai but mapan da ko uzik leibani na hayeng ko na hongaraga di plant sing de kari yumda pubo yade na aduna yam ka hena di thadre aduga sigi wall siga naina sigi boho photo frame khara kana tawre thetle aduga hek changak paga smaina mandir se thamme mayam hall da mandir thamba se khangde ko ayam pami aduna sta mandir ma thamme aduga mayam sidana kaino erika pam gi plant se si mathare ado siga leiba thong se na se hangdoga balcony ni ba ko balcony macha pitru ni ba ko gi ado balcony macha pitru siga suaina plant khara thai plants na mayam hojiti yamna sokchal le ko maramdi ingi bagi khoigi ningtham thagi dagi olang tha changak bagi weather se sina koi khoigi
plant sing se ko gi dingdam tha ba tam du ko leichin phata thai ba se ga ing ya ba yamna aduna leichin mayam duna loina plant sing se kharab oi le ramme aina su suti tho oi dana koi yum tho idana aduda aina halak pada plants ke loina kang na khotan le ramme ko ado hojik si se khara hingalei ni aba ko haidi khara phagalei ni aina care tau khotana sida leire aloe vera plant sigi pudina snake plant portulaca purple hearts jet plant loi leire mayam makhan suna ba aduga si plant di maming khangde si su khangde maming sigi sena morok ni ko morok se pura kangurami mayam aina morok akang bodo ko ma tanghai daina masa se kathat leba ko ado hojik anoba chonghale mayam asda smaina changani changaga mayam ayu wala kai ba se uredana main agi quarter se aina onthok bagi maram di ate kai natte ko mayam quarter kai ba se gini aba ko agi quarter se duki mati kai mayam nungai te ba ko kai ba se ko gi habadi sum makup akhoi cement makup sum tarak na leiba hai tare sum aina season baga sengdok baga sum tarak kholak na nungai te dina ko adugo yengba batam da su yamna phajadi aba aduna sorry mayam asigi wall siga na ina angangi sum sanada ba ko caram khara dum angangi ama ma poche sum khara sum decorative khara sum tawba ya ba poche sing do sida loina thechalle aduga chabi yanaba key holder do adu su thechalle aduga photo frame kharaga sinai gi chakhumni mayam aina video se pura namgani aina special planning tawdabani na normally aina nukti gi thamba mong do ko mayam adu da dumai video se namjabani yam ka hena phajadaba degi kai yening daba yawaram baga su ignore tawbi ko ado chakhum se di lore dana ko ado sigi wall siga sigi frame se ko mai mayek se yam phajabani mayam hai ko ki paba tam da yamna ko gi motivate taw frame ne ba ko se khra parake ko mayam so motivate oina ba ahan mai mayek se na work hard dream big second gesana learn from yesterday live for today hope for tomorrow haibani bako aduga third kisna the future is bright sena last kisna failure is not the opposite of success it is part of success asigi se mayam para matung de khoi yam motivate o hen bako aduna ina agi sigi wall siga asigumba phaja mayak singje khara add tawsalle aduga sena agi bedroom moidoini siga theli basena mayam dum angangi sumne UKG angangi UKG tamming matamda sumu school dagi project director ne aduki dunia ba do aina sum langthok pado nungai tadana sum thechan bani sinai ko gi bedroom ni mayam ado ai se achanak aina video se nam bani na ko ai karimta bed sheet kari ka karim change ta hodre ja haina thamjaba do ko daily adugi do sum uche bani mayam aduga mayam nokna birakanu ko do phamungi hek mathak ta ko ai photo frame ama thetle aigi luhong bagi su yaure koi ba chatlu bagi su yaure mama jaha gi photo frame sing do ko asmaina thetle ado sidana khoi self sena ko khoi lari kai ka angangi jaha like sugi purchasing de sana bai purchasing kai ka to is the loina smai tauna thamme dui manak tuga samaina yamna ingba pen poster ba ga thetle manakta poster haigera frame haigera jaha ma ko ado asini aigi bedroom asida su mayam quarter se kai ba ko sorry wall se kai ba ko yengo mayam wall se kai ba sana ne yamna nungai ta ba ado ina hoji hongjun dori ba quarter do ko adogi do su ko kai di kai ba ko kai ra su aigi su maina ka hena kai da ba ko aigi si hana ina chakak ching mamang dagi su yam ina kai leiram bani ba ko aikoina repair tawjaraga ko aikoina isana repair tawraga khoina chakak pani do hojik myam kai ra e aduga sa su yamna sai mathaka leibanina aduna ise hojik makha da hongjandoini ado sumaina quarter se agi bedroom se asini sigai amuk thoni macha sumaina macha corridor sumaina macha ma pi abako aduga somda uri base ju kaino ni se su room ma khani abako se room jana mayam habadi sum aina icham chamna simple loina sum thamme agi video number code pa mama sigi room siga mayam
sidaneba ina nammido ko ada sumaina tauna icham chamna sum thamme sida sumaina mogi almira type amaka piya ba ko phi pochei kai ka hapna ba mayam ai sum yang halake ko aduga asiga koigi sige su poche hapa yai koigi sum wall ga sum attach oiba kaino do almira do adu su si quarter sigi room siga su yawe ba ko quarter ta high le me do aina huji se uhali pa se green color gi se sigi se sum phi kai ka so hapa yare ade poche ama sum jaha ma ko se sum hapa yare adu mathak tu ga jaha khilona ma ngangi ama tawbasing do ina smile thamme do sigi sagon ka se ina spec amam uchala thambire khar phajana baina sigi room se su kai bani maya do sini maya sidana ko gi minjan yeng ba asmaina choba ma su pibi aduga kai maya se ngo aduga makha da ka chotli se sigi da silan nia ba ko sum khang de ka dai chotlai no khang de ado aduna mayam agi quarter se hongdok pagi reason se ate kaim natte wall se khar kai bai ni aduga ko yam sai ba mathak se adu da ni mayam atai di kaim problem laite aina hongjun dori ba quarter do siga jamani ba ko aduga igi quarter se mayam khogi angang leibagi ko action khojen bi motion khojen bi tobodo am da taude maram de chanu pa se khogi action khojan ba motion ba taude am nan leiyaba adugi di am fai aduga aigi anoba quarter do yang halake ba ko home tour torak adugi su ado ngasi video se mayam aina su memory oina ba ina hapse bani mayam ngasi de size da video se loi sanjarage bye bye